Good morning. Ngasigi message hana yengminarase ko. Aduga te ke sum tawba yage haibado ko. Aduga thank you birthday wish torokko mayam personally message tharakko mayam ko. Loinamak hanba ngamdaba yae aise haidi thabak haidi message atoba su mayam lakpanina ko. Adudana haidi kona adum thank you do e kona iraage ko haidi message lakpa yam yawe wanda dagi ado nahanju angang khana hangi haidi birthday numita kai tawba yage haibado ko. Ado ngasi se oirabanina isagi su oirabanina numaijing su poe tang mapan su tare ko. Ado akoina isagi birthday da kai taw yage haibado adu su haipetang ai share toroke ko haidi nahangai asoiba toramaga su soidanabagi damakta ha ahambada card ka timing ga haipetang yengminarase ko. तो सिंह से लोशन भी और साइड में थम भी गसे तो सिदा लेरे को कार्ड हम से कार्ड नंबर 1 2 3 को हाइडी सिदा स्माइना खाइदो को से अहाम बगी ना 1 ने अनि सुबगी से 2 ने हाइडी स्माइना वीडियो नमक को सिदा हाइडी सी दुम 1 2 3 ने दुम खन बियो को नुती के अदो अहाम 1 खन बमी को एज ऑफ कप से लाइ को एज ऑफ कप से नंगोंदा मतेंगुंबा लाकपा याइको कनानोमगी मतेंगनी खंगदे मतेंग हाइसे ओनली कइनो तोबा हाइदि पैसा पीबा पोत पीबदो खतंगी मतेंग नतबा के हेनी अखोगी थबा इंखांगदो ओइतारगसु नंग सिमा तौने सिसे नंगोंदा कानागनी काइन एडवाइस मक्ता ओइरगसु अफबगुंबा दुमाइना लाकनी को नंगी लंबी दंगसिसे अदुगा अनिशुबा को अनिशुबा जस्टिस को हाइदि जस्टिस हारगदि सुम नाहंगै सुम अयेदपन तोरपो कोपा लेना को हाइदि ngasi गुंबा फबा कोपा लेगनी को हाइदि नंगोंदा सुम येतो कोपा मामा लेरेना खलसे को अदो अयेदपन जे खतंग फबा गुंबा ओइना ओइ ngasi से हाइदि जस्टिस लेगदबा हाइ तारे को नंगी ओइना हाइदि कुइने येतनारको पोत गुंबा लेरगदि अदुगा अहुम सुबगी सिना 2 1 को 2 1 से इसादा कइनोमा तौगेना खल्लगा हाइदि तौबो सुम पांगथोक चाम लेरगदि तौबियो को हाइदि खंदाबदो मस तोगेदा तौसिरा काइनो खल्लगा लेबदो तौबियो सिदा को हाइदि याम काइना खल्लनो सिदा को अदुगा टाइमिंग से अयुक की पुंग तरुक का मिनिट 30 तरेतगिना अखोगी तालकी 13 अयुक से को तरुक का मिनिट 30 तरेतगिना पुंग 13 फावबो मा फरे को अदुगी मतुंगदा नुनहिन तालकिना नुमित युंगबगिना हाइ तारे को 12 मिनिट 18 दगिना पुंग 1 मिनिट 58 फावबो मा लेरे अदुगी मतुंगदा नुंगदावरमगिना पुंग 4 मिनिट 59 दगिना पुंग 9 मिनिट 18 फावबो मा लेरे को अदु अथेंगबा हांगबोसो आइना अथेंगबा हे हाउदबसे को 12 मिनिट 39 दगिना अयुकी पुंग 2 फावबो मा लेरे को सिसेना अखोगी अफबा टाइमिंग अदो ngasi नुमाइजिंग पिंक मचू सेट पे याई मरून मचू सेट पे याई को अदुगा ngसाइगी बर्थडे की मतंग दा हायरासे को बर्थडे से कोइना केक का ए कैंडल चुये को हाइदि कैंडल से थाले को कैंडल से थानबगी मुहूर्त खमरा थानबगी मुहूर्त थालगा कोइना कैंडल दो ngसाइगी केनो तौरगा हाइदि ब्लो तौरगा मुथत्रा हाइदि कामगा मुथत्रा अदु सिसे सेमदोक पिसी को सुम हाइदि आइसु केनो हाइदि केनो मखल लेको हाइदि प्रोफेसर अंखल लेको हाइदि मागी केनो द थेंगनाबने को अदो आइना सुम हाइदि आई मैम द शेयर तौनिंदना को हाइदि मैम न येंगदबा लेरमगदि हजिकी प्रोफेसर दुगे ngसाइगी मन हाइबा हमरा हाइदि लाइट्स आइगी लाकदोरिबा लाइट हजिक चही अनौबा मुंग लाक्तोइने हापचलक्तोइनेबा अदुना कैंडल केक तुदि कक्तोरे को केक तुगी मथक्ता कैंडल थानबदो कैंडल दो मुथलगा केदोबगी आइगी लाकदोरिबा लाइफ तो ममहनदोइनो सिनेमा हाइजे को अदुना काइन तौगदगेदा कैंडल से लौथोएना लौथोगा साइड अम दम थाला थंबियो मुथत कनोबा नहांगे मुथलमदो अंगांगी बर्थडे गुंबा तौबदो को हाइदि कामहनदना कैदा मुथलहलनो को हाइदि लौथोगा साइड अम दा थंबियो दम थालगा ngalगा दम लेजसनोबा कैंडल दो ngat कैंडल दम चुखलगा केक मक्ता युंगद्रगा सो साइड अम दम हाइदि कैंडल दो कोइना थंबिनिंगागदि को अदो सुमाइना थमनी अदुगा सिमा लेरे को हाइदि केक कक्पगी मतंग जिदा को अदुगा पी खरा निंगजंगो ngasi je birthday numit ta पी मयाम निंगजंगो हाइदि पी को पी फॉर हाइरगदि पेरिस को हाइदि पी से ABCD की पी से मैम निंगजंगो बर्थडे नुमित पी मैम तौबा याइ को पी मैम से कइनो हाइ कांसिदा को फर्स्ट थिंग हाइरगदि तुम होगलकपगा को प्रेयर
ꯅꯨꯃꯤꯠ ꯈꯣꯏꯔꯝꯃꯣꯀꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯇꯀꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠ ꯑꯣꯏꯔꯣ ꯑꯩ ꯏꯆꯥꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠ ꯑꯣꯏꯔꯣꯀꯣ ꯍꯁꯕꯦꯟꯒꯤ ꯑꯣꯏꯔꯣꯀꯣ ꯈꯤꯇꯪ ꯍꯥꯏꯗꯤ ꯁꯣꯝꯅ ꯒꯥꯏꯗ ꯇꯧꯕꯤꯌꯣꯕ ꯄ꯭ꯔꯦꯌꯔ ꯍꯥꯏꯗꯤ ꯑꯌꯨꯛ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯅꯨꯃꯤꯠ ꯈꯣꯏꯔꯝꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯃꯤꯠ ꯅꯨꯃꯤꯠ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯏꯟ ꯇꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯄ꯭ꯂꯥꯅꯦꯠꯅꯦ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯄ꯭ꯂꯥꯅꯦꯠꯅꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯈꯣꯏꯔꯝꯕ ꯑꯌꯨꯛꯇꯀꯣ ꯄꯤ ꯑꯍꯥꯟꯕ ꯂꯩꯔꯦꯀꯣ ꯅꯝꯕꯔ 2 ꯀꯣ ꯄꯦꯔꯦꯟ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯦꯔꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯟ ꯍꯥꯏꯗꯤ ꯏꯃꯥ ꯏꯄꯥꯒꯤ ꯕꯣꯔꯅꯤꯌꯣ ꯂꯥꯞꯅ ꯂꯩꯔꯦ ꯐꯣꯟꯒꯨꯝꯕ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁ ꯑꯃ ꯂꯩꯔꯦꯀꯣ ꯅꯝꯕꯔ 3ꯒꯤ ꯄꯤꯅ ꯑꯃꯨꯛ ꯄꯦꯝꯄꯔ ꯍꯥꯏꯔꯒꯗꯤ ꯉꯁꯤꯁꯦ ꯀꯦꯌꯣ ꯈꯇꯪ ꯍꯥꯏꯗꯤ ꯀꯦꯌꯣ ꯍꯥꯏꯔꯒ ꯅꯍꯥꯟꯒꯩ ꯅꯣꯔꯃꯜ ꯂꯩꯔꯝꯕꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯃꯤꯠ ꯀꯦꯕ ꯈꯤꯇꯪ ꯑꯗꯒꯤ ꯐꯤꯔꯣꯟꯒꯨꯝꯕꯒꯁꯤꯅ ꯅꯍꯥꯟꯒꯩ ꯁꯦꯠꯄꯗꯨꯗꯒꯤ ꯉꯁꯤꯅ ꯈꯔ ꯐꯖꯅ ꯍꯦꯟꯅ ꯁꯦꯠꯄꯒꯨꯝꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯩꯔꯦꯀꯣ ꯄꯦꯝꯄꯔꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯄ꯭ꯌꯨꯔꯤꯐꯥꯏꯁꯤꯗ ꯀꯩ ꯇꯧꯕ ꯌꯥꯏ ꯄ꯭ꯌꯨꯔꯤꯐꯥꯏꯁꯤꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯑꯩ ꯍꯛꯆꯥꯡꯁꯦ ꯍꯥꯏꯗꯤ ꯄ꯭ꯌꯨꯔꯤꯐꯥꯏ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯏꯔꯨꯖꯕ ꯈꯛꯇꯪꯗꯨꯅ ꯍꯥꯏꯗꯤ ꯄ꯭ꯌꯨꯔꯤꯐꯥꯏ ꯅꯠꯇꯦ ꯍꯣꯏ ꯏꯔꯨꯖꯕꯗꯨꯁꯨ ꯍꯥꯏꯗꯤ ꯀꯥꯏꯅ ꯄ꯭ꯌꯨꯔꯤꯐꯥꯏꯅ ꯑꯗꯣ ꯃꯅꯨꯡꯗꯒꯤ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯇꯧꯕ ꯌꯥꯏꯀꯣ ꯄ꯭ꯌꯨꯔꯤꯐꯥꯏꯁꯤꯒꯤ ꯃꯅꯨꯡꯗ ꯆꯠꯂꯛꯇꯣꯏꯅꯤꯀꯣ ꯑꯃꯨꯛꯀꯣ ꯑꯗꯣ ꯄ꯭ꯔꯅꯥꯌꯝꯒ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯁꯣꯔ ꯁꯥꯟꯅꯕꯒꯨꯝꯕꯁꯦꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯄ꯭ꯔꯤꯄꯦꯌꯔ ꯇꯧ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣꯝꯃ ꯄ꯭ꯔꯤꯄꯦꯌꯔ ꯇꯧ ꯍꯥꯏꯗꯤ ꯑꯍꯥꯎꯕ ꯑꯃ ꯆꯥꯅꯕ ꯈꯣꯠꯅꯕ ꯑꯃ ꯍꯥꯏꯗꯤ ꯑꯩꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯤꯕ ꯑꯃ ꯁꯤꯁꯨ ꯄꯤꯅꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯆꯥꯅꯕ ꯊꯛꯅꯕ ꯑꯍꯥꯎꯕ ꯊꯣꯡꯕꯒꯨꯝꯕꯁꯦ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯐꯣꯟ PHONE ꯐꯣꯟꯁꯦꯀꯣ ꯐꯣꯟꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯁꯨꯝ ꯂꯥꯞꯅꯒ ꯂꯩꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯋꯣ ꯍꯥꯏꯗꯤ ꯂꯥꯛꯁꯨ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯋꯤꯁ ꯇꯧꯔꯛꯄ ꯈꯣꯠꯄ ꯐꯣꯟꯁꯦ ꯑꯗꯨꯝ ꯂꯥꯛꯏꯅꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯄꯥꯔꯗꯟ ꯍꯥꯏꯅ ꯏꯪꯂꯤꯁꯇ ꯂꯩꯔꯦ ꯄꯥꯔꯗꯟ ꯍꯥꯏꯔꯦ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯅꯠꯇ꯭ꯔꯒ ꯁꯣꯔꯤ ꯀꯣ ꯍꯥꯏꯗꯤ ꯋꯥꯠꯑꯦꯕꯔ ꯍꯥꯏꯗꯤ ꯑꯗꯨꯗ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯤꯗꯨꯒ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯂꯩꯔꯒꯗꯤ ꯉꯥꯛꯊꯣꯛꯈ꯭ꯔꯣ ꯉꯥꯛꯄꯤꯈ꯭ꯔꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣꯕ ꯂꯣꯏꯅꯃꯛ ꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯄ꯭ꯔꯦꯁ ꯇꯧꯕꯤꯕ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯦꯁ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯃꯈꯥ ꯇꯥꯕꯗ ꯊꯕꯛꯀꯨꯝꯕ ꯇꯧꯕ ꯂꯩꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯆꯥꯗꯒ ꯑꯣꯏꯔꯒꯁꯨꯀꯣ ꯑꯁ ꯉꯁꯤꯗꯤ ꯅꯪ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯖꯅ ꯄꯥꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯜꯖꯔꯗ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯌꯥꯝ ꯐꯩꯌꯦ ꯚꯦꯔꯤ ꯒꯨꯗ ꯀꯤꯞ ꯏꯠ ꯑꯞ ꯀꯥꯏꯅ ꯑꯩꯈꯣꯏꯅꯒ ꯁꯨꯝ ꯍꯥꯏꯕꯤꯕ ꯂꯩꯅꯀꯣ ꯑꯩꯒꯤ ꯁꯥꯇ꯭ꯔꯗ ꯑꯣꯏꯔꯣ ꯑꯩꯒꯤ ꯑꯉꯥꯡꯗ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯈꯥ ꯊꯥꯕ ꯋꯥꯀꯔꯗ ꯑꯣꯏꯔꯣꯀꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯕ ꯃꯤꯗꯅꯦ ꯍꯥꯏꯔꯁꯨꯀꯣ ꯑꯁ ꯉꯁꯤꯗꯤ ꯅꯪ ꯊꯕꯛ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯝꯃꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯨꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨ ꯄꯤ ꯃꯌꯥꯝ ꯑꯃ ꯅꯤꯡꯁꯤꯡꯉꯣ ꯕꯔꯗꯦꯗꯣ ꯍꯦꯡꯒꯦꯀꯣ ꯍꯥꯏꯗꯤ ꯗꯕꯜ ꯄꯤꯁ ꯑꯣꯏ ꯍꯦꯄꯤ ꯕꯔꯗꯦꯀꯣ ꯍꯥꯏꯗꯤ ꯑꯗꯣ ꯄꯤꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯣꯕ ꯑꯌꯨꯛꯇꯒꯤ ꯑꯩꯅ ꯁꯨꯝ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯩꯅꯣ ꯇꯧꯅꯩꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯒꯤ ꯃꯌꯥꯝꯗꯣ ꯄꯨꯔꯅꯤꯃꯥꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯑꯗꯒꯤ ꯈꯦꯔ ꯍꯧꯔꯒ ꯀꯠꯄ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯁꯨ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯎꯍꯧꯗ꯭ꯔꯒꯗꯤ ꯉꯔꯥꯡꯒ ꯅꯍꯥꯟꯒꯒꯤ ꯚꯤꯗꯤꯑꯣꯗ ꯆꯦꯛ ꯇꯧꯕꯤꯌꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯛ ꯌꯨ